Assalamualaikum warahmatullahi wabarakatuh. New Testament Bible da Prophet Muhammad ki matang da panbasing adu makha sathrapu oina New Testament gi 1 Corinthians chapter 14 chapter 13 verse number 9 amasung 10 da kari hage do mo taminasi mogi verse da suna palli ekoina maseta khangi aduga ekoina maseta iswar gi wa taktho e togi basung mapung phaba adu lenglak pa matamda maset haiba adu loi khigani wafam asigi wahanthok asi amutang yengminasi ahan da mibe tebang mibe mapa Adam Bible so Adam haire Quran so Adam haire Adam alayhi salam dagi Jesus Christ fawbada lakiba prophet sing sorgi wa paw maset ta khanglammi aduna makoina isorgi wa maset ta thoklammi Law of Moses, Psalms, Isaiah, Nehemiah, Jeremiah, Daniel, Zephaniah na chingba atay gospel sing mapung phadaba shastra machet makai ngaktini mathai thana dagi hona prophet sing gi machin taseng ba habiram kre madudi Jesus Christ gi matungda mapung pha world gi prophet amaling lakhigani aduda machet khanglamba amasung machet taklamba punamak loisin khigani tarung abun thabi rakiba prophet sing gi ahan ba amasung akon ba Prophet Muhammad linglak matamda Quran dagi thabirakuna amambada yaknam laba tabang pan angan bada puthokiduna achum dharma Islam dharma punamakki makok thongna lauthok hanbikre haibase khoigi Quran gi surah Saf ayat mapan subadani palliba ado Quran bu al kitab larik amma haina su palli surat al-Baqarah gi surah ayat ani subda masana pung phaba larik amana su habiri maduga pot punamak ta sadok na takpa larik na su habiri al bayan amasung al muhaimin han su kawi masih Quran gi surah ahum saba ayat chamaga kunthani panda amasung ayat surah mangasuba ayat nipuni panda al muhaimin hai palli al muhaimin hai badi mamang ngai tha ki bal shastra singi guardian ne ba mase al mubin na sa palli mal mubin hai badi khangba yana ba sugaya taklaba haibne amadu masisu khogi Quran gi sura 30 su pa amda palli aduga al mazid han su kawi hadi kai khana du matik chara like amani masisu khoi Quran gi sura 80 su pa amda palli Allah ge asing wahid sunna palli ma faratna fil kitabi min shay'in habdi aina Quran asi da thab karim to yahundre na masisu khoi Quran ge surah taruk suba ayat kuntha taret tegini yung Quran thabirak kiba ase wa maset takthok lamba adu pumlu loisan han bipani masina chachin han bipani mamangda thokraba lakhaba larik sing adugi amasung mapung phan bani masina dharma ala thabirak pada Islam dharma sing hung phar hebsa surah maida ke yar ahum subda palli aduga pithibida chakhriba pokriba lakhriba larik sing prophet sing makusing ado matam ge ba mai gi matam gi nadu prophet Muhammad lak matam di mahak na hek pokhibadagina dunya loitri phobse magi jati ngaktani maitai ojuni hindu ojuni christian ojuni dharma chakera chakloigera kurat bu ya jagera yaro tha jaroigera muslim oigera makoise kana gi ummat no kana gi jati no aidi kana gi nation no aidi prophet Muhammad ki nation neba ado mak prophet Muhammad ki nation da hingaga magi zamana da moini hinglaga makoi Jesus Christ ki matung in ba natra Moses ki matung in ba hebse matang chada ba mathumuram khangdaba haibadani Prophet Muhammad ki matam da Buddha ki matung in limin hai che asoi bane ba pam dimas kana gi jatino kana gi ira duni hingi se kana Prophet Muhammad ki ira jeri man hek pok pade gi dunya lo dir bani Jesus Christ ki ira Jesus Christ ne pok pade man sikhi utama Jesus Christ ki ira ne Moses ki ira de karam kana Moses ne pok pade na Moses ne hek sikhi ubuduma ki Moses ki ira ne aduga mathang haibadi prophet amagi marakta leibadu magi ira ne ba adu Muhammad ki na ngasi bose kananda prophet anta potre poksa pot ore mana ore bani haikre Quran da aduga mai matung da kananda la ore haikre hadis da aduna ngasi bo so laktre ngasi poksa potre
ꯑꯗꯨꯅ ꯗꯨꯅꯤꯌꯥꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗ ꯄꯣꯛꯂꯛꯑꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯉꯤꯁꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯀꯧꯝꯅꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯖꯥꯇꯤꯅꯤ ꯑꯗꯨꯅ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯆꯨꯝꯕ ꯙꯔꯃꯅꯤ ꯃꯃꯥꯡꯒꯤ ꯙꯔꯃꯁꯤꯡꯗ ꯇꯥꯛꯈꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯅ ꯑꯍꯣꯡꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯆꯠꯁꯤꯟꯍꯟꯕ ꯁꯟꯗꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯑꯁꯤꯅ ꯙꯔꯃ ꯁꯟꯗꯣꯛꯄ ꯅꯠꯇꯦ ꯏꯁꯂꯥꯝꯁꯤ ꯃꯍꯥꯛꯅ ꯙꯔꯃ ꯃꯄꯨꯡ ꯐꯥꯍꯟꯕꯅꯤ ꯃꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯗꯨꯒ ꯀꯨꯔꯥꯟ ꯑꯁꯤ ꯃꯍꯥꯛꯅ ꯊꯥꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯗꯨꯒ ꯃꯁꯤꯅ ꯂꯣꯡꯕ ꯅꯥꯏꯗꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯁꯥꯈꯤ ꯑꯣꯏꯒꯅꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯅꯨꯃꯤꯠꯇ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ